coaching amafouba loudana 20th position holder oirakhibi Silvia Korimayum sel-thumgi fibam fattabana leirik makha tamba ngamgadra ngamoidra haibagi nungnangba amaga loinana leihouri Kosemna Lauba Higher Secondary Examination 2024 gi Science Stream da kun suba position laurakrabi Silvia Korimayum changam dabi makha laikai dagi Akamal Hussein amadi angaubi begam anina pokchaba machani Silvia Korimayum sel-thumgi awaba laibana coaching kaya tawninglabasu tawba ngamdana lakhi amadi coaching amafouba laudana 20th position holder lepa ngamlakhiba asina coaching tawdrabasu topper oibiyai haibagi asa ama miyamda piri Silvia Korimayum UPSC exam thaduna civil servant ama oiba pamhauri adumoinamak imung manunggi sel-thumgi fibam fattabana leirik makha tamba ngamgadra ngamoidra haibagi charangnaba amaga loinana leihouri ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯥꯟꯗꯝꯗꯤ UPSC ꯊꯥꯔꯒ IAS ꯑꯣꯏꯕꯁꯤꯅꯦ ꯌꯨꯝꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟꯁꯦ ꯈꯔ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯝꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ UPSC ꯊꯥꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯌꯦꯠꯄ ꯈꯔ ꯑꯣꯏꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯚꯟ BA ꯐꯥꯎꯕꯗ ꯑꯩ ꯇꯝꯕ ꯉꯝꯕ ꯉꯝꯗꯕ ꯑꯩ ꯈꯪꯗꯦ ꯃꯁꯤꯃꯗꯤ ꯄꯥꯝꯃꯦ BA ꯂꯣꯏꯁꯤꯜꯂꯒ UPSC ꯊꯥꯔꯒ IAS ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯟꯅ ꯂꯩ ꯑꯩꯒꯤ ꯃꯤꯡ Silvia Korimayum ꯑꯩ ꯌꯥꯔꯄꯣꯛ ꯆꯪꯉꯝꯗꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ Akamal Korimayum ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯑꯉꯧꯕꯤ ꯕꯦꯒꯝ ꯑꯩ ꯏꯄꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ BDF ꯑꯣꯏꯔꯤ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯎꯁꯋꯥꯏꯐ ꯑꯣꯏꯔꯤ ꯑꯩꯒꯤ ꯁ꯭ꯀꯨꯂꯤꯡꯁꯦ ꯄ꯭ꯔꯤ ꯅꯔꯁꯔꯤꯗꯩꯅ ꯀ꯭ꯂꯥꯁ 5 ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯌꯥꯝꯕꯦꯝꯒꯤ ꯁꯦꯟꯠ ꯇꯦꯔꯦꯁꯥ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒ 6ꯇꯒꯤꯅ 10 ꯐꯥꯎꯕꯅ ꯑꯦꯟꯇꯥꯔꯇꯤꯛ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯧꯔꯛꯑꯦ ꯑꯗꯨꯒ 10 ꯄꯥꯁ ꯑꯥꯎꯠꯁꯨ ꯑꯗꯨꯝ ꯑꯦꯟꯇꯥꯔꯇꯤꯛ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯧꯔꯛꯑꯦ 11 12ꯅꯕꯨ Higher Secondary School da tore adum pe kandei hongnasu larik paningbai wakhal se adum phaure aduga numi khudingi so adum larik pai kakna matam di yam laite adubu aina numi khudingi di pung mari de adum pai aduga adum topper oiningbagi wakhal lon so adum phawe aduga larik kanna hotna khe aina pajakhibadu mahai sumaina yalakpase yam harawe class 1 deina 8 faudi adum tuition yawartrasu adum paaba khotpadu kaimta aingonda awaba oikideba adubu class 9 gi maths kumba English kumba science kumba dadi dum khara moin tagakpa tagi su aingonda doubt leiba dagidi yam khangdaba henjilakpa su yawe aduda maths ki science ki English ki tuition tawningi adubu phangide 10 dabudi saristagi science ki tuition lore aduga maths ki nabu sarnungyai dagi lore adugi matung taba 11 amadi 12 ti ai imungi financial condition yenga tawrakhidre aduga 12 tadi ai kanna honare oja singdagi school gi oja singi mating dagi adagi aina kanna honabdagi adum parab matungda aina si fibam si yorpane hana haje ai class 11 amasung 12 ki subject ke sing subject ani ahum di tuition tawningbane adubu barha akhoi yumdagi school phoba gedobase nongmagi lupa chamaneba aduna tuition gi amuka chatlagadi double tarni chani nongmada chani changani haiduna aina haidoktabida tuition larokhidre 11 amadi 12 se aduga adum aina honaraga moida haidrasu adum honda ngamgani khanna adum honara lai 11 da tawtrasu 12 imanabi sing tawrba adumaina 12 ti tawningki subject ani ahum gidi adubu tawba phangidre yamna nungaiba phawe aina tuition ke amta tawdabida aigi hona jamandu mahai yalakpasda yam harawa poe reng yaubagi credit se aibu takpi tambireba oja sing haidi 11 12 tai natana aigi porpadagi haidi tamba horpadagi na ngasi phawbada pangbirakpo oja sing ima ipa adagidi maroina kaka macana so aibu yamna mating tawe mukhoi bu aina ngasi tanja slora thagachaba phongdokjari makha taba study se ai arts stream da chatlaga BA loisilaba matungda UPSC tharaga IAS oibasineba adubu ikoigi yumgi financial condition se khara wabana maram oiraga amadi ikoigi ichil inaw yambase masina maram oiraga aina aigi UPSC ꯊꯥꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯌꯦꯠꯄ ꯈꯔ ꯑꯣꯏꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯚꯟ BA ꯐꯥꯎꯕꯗ ꯑꯩ ꯇꯝꯕ ꯉꯝꯕ ꯉꯝꯗꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯃꯗꯤ ꯄꯥꯝꯃꯦ UPSC BA ꯂꯣꯏꯁꯤꯜꯂꯒ UPSC ꯊꯥꯔꯒ IAS ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯀꯟꯅ ꯂꯩ
ꯂꯥꯛꯂꯤꯕ ꯃꯦ 19 ꯍꯧꯗꯨꯅ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁ ꯑꯃꯗꯤ ꯑꯥꯔꯠꯁꯀꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯍꯧꯖꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ ꯀ꯭ꯂꯥꯁ 12ꯒꯤ ꯑꯅꯤꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁꯁꯨ ꯍꯧꯖꯔꯒꯅꯤ꯫ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥ ꯀꯌꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯇꯣꯄꯔꯁ ꯀꯌꯥ ꯄꯨꯊꯣꯛꯂꯤꯕ ꯖꯦꯑꯦꯁꯁꯤ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯏꯝꯐꯥꯜꯗ ꯀꯣꯆꯤꯡ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯗꯨꯅ ꯐꯣꯔꯝ ꯂꯧꯕꯤꯔꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ 6009183690ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯑꯁꯦꯡꯕꯩꯗꯤ ꯑꯩꯒꯤ ꯂꯥꯟ ꯇꯧꯔꯛꯄꯁꯦ ꯑꯩꯅ 12 ꯀꯥꯔꯤꯀꯥꯟ ꯃꯇꯝꯗꯅꯦꯕ ꯑꯍꯥꯟꯕ ꯀꯥꯕ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯪꯉꯦ ꯂꯥꯞꯅ ꯆꯠꯄꯅꯤꯅ ꯑꯌꯨꯛꯇ ꯃꯣꯏꯅ ꯁꯤꯟꯖꯜꯂꯛꯄꯗꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯇꯧꯁꯦ ꯍꯥꯏ ꯅꯨꯡꯊꯤꯟꯗ ꯑꯃꯨꯛ ꯇꯧꯁꯦ ꯍꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯅꯪꯅꯉꯥꯏ ꯆꯠꯄꯗ ꯑꯩ ꯋꯥꯅꯁꯨ ꯆꯠꯂꯦ ꯑꯗꯨꯒ ꯑꯣꯇꯣ ꯚꯔꯥꯁꯨ ꯍꯦꯜꯂꯦꯕ ꯅꯣꯡꯃꯒꯤ 100 ꯂꯧꯕꯁꯨ ꯌꯥꯎꯏ 150 ꯂꯧꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯀꯌꯥꯁꯨ ꯅꯪꯈꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯃꯇꯝꯗ ꯒꯥꯔꯤ ꯐꯪꯗꯁꯨ ꯌꯥꯎꯏ ꯂꯥꯟ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯀꯥꯟꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯖꯟꯈꯤꯕꯗꯒꯤ ꯑꯩ ꯌꯨꯝ ꯌꯧꯔꯛꯇꯕꯁꯨ ꯌꯥꯎꯋꯦ ꯏꯃꯥ ꯏꯄꯥ ꯀꯧꯕꯁꯨ ꯌꯥꯎꯋꯦꯕ ꯃꯁꯤ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯅꯪꯈꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯀꯌꯥ ꯇꯥꯛꯇꯕ ꯃꯤꯁ ꯑꯣꯏꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯑꯩ ꯀꯥꯍꯧꯗꯕꯗꯒꯤ ꯑꯩꯗꯤ ꯇꯨꯏꯁꯟꯁꯨ ꯇꯧꯗꯕꯅꯤꯅ ꯀ꯭ꯂꯥꯁꯁꯤꯡꯗꯨ ꯃꯤꯁ ꯇꯧꯅꯤꯡꯗꯦꯕ ꯑꯗꯨꯕꯨ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁ ꯇꯧꯈꯤꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯑꯩ ꯐꯪꯈꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯗ꯭ꯔꯒꯗꯤ ꯄꯥꯟꯗꯝꯁꯤꯡ ꯑꯗꯨ ꯐꯪꯗꯕꯁꯨ ꯌꯥꯎꯋꯦ ꯍꯣꯠꯅꯕꯁꯨ ꯊꯝꯒꯗꯕꯅꯤ ꯏꯁꯥꯗ ꯊꯥꯖꯕꯁꯨ ꯊꯝꯒꯗꯕꯅꯤ ꯑꯩꯅ ꯍꯣꯠꯅꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯄꯥꯟꯗꯝꯁꯨ ꯐꯪꯕ ꯉꯝꯒꯅꯤ ꯇꯨꯏꯁꯟ ꯇꯧꯒꯦꯔꯥ ꯇꯨꯏꯁꯟ ꯇꯧꯔꯣꯏꯒꯦꯔꯥ ꯀꯔꯤ ꯏꯖꯨꯀꯦꯁꯟꯒꯤ ꯐꯤꯜꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯀꯟꯅꯕꯨ ꯍꯣꯠꯅꯔꯒꯗꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯣ ꯑꯗꯨꯝ ꯐꯪꯅꯦꯅ ꯈꯜꯂꯤ꯫ ꯑꯩ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤ ꯃꯥ ꯑꯗꯨꯝ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯃꯥꯁꯤ 1 to 10 ꯐꯥꯎꯗꯤ ꯔꯦꯡꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯆꯪꯗꯦ ꯑꯗꯨꯝ ꯑꯣꯐꯔ ꯐꯪꯕꯅꯤ ꯍꯧꯖꯤꯛ 11 12 ꯃꯥ ꯁꯤꯀꯤ ꯑꯃ ꯇꯤꯡꯗꯦ ꯑꯣꯡꯂꯤ ꯚꯔꯥ ꯈꯛꯇꯅꯤ ꯚꯔꯥꯁꯤ ꯐꯥꯎꯕ ꯅꯣꯡꯃꯒꯤ ꯃꯆꯦꯅ ꯐꯤ ꯇꯥꯏꯔꯒ ꯑꯣꯔ ꯑꯩꯅ ꯀꯩꯗꯧꯔꯒ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕꯗꯨꯅꯤ 10ꯗ ꯑꯩꯅ ꯃꯥꯅ ꯐꯪꯉꯤꯕ ꯃꯥꯔꯛꯁꯤ ꯑꯣꯡꯂꯤ ꯃꯥꯔꯛ 10 ꯍꯪꯒꯠꯂꯝꯃꯒ ꯃꯥ ꯄꯣꯖꯤꯁꯟ ꯆꯟꯒꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕ 12ꯇꯨꯗꯤ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯑꯩ ꯄꯣꯖꯤꯁꯟ ꯐꯥꯎꯗꯤ 25 ꯄꯣꯖꯤꯁꯟ ꯐꯥꯎꯗꯤ ꯆꯟꯅꯉꯥꯏ ꯍꯣꯠꯅꯒꯦ ꯑꯗꯨ ꯅꯪ ꯉꯝꯅꯕ ꯇꯧ ꯑꯗꯨꯕꯨ ꯀꯣꯆꯤꯡ ꯑꯃꯗꯤ ꯄꯤꯕ ꯐꯩ ꯍꯥꯏꯔ ꯃꯥꯅ ꯀꯣꯆꯤꯡꯗꯨ ꯂꯧꯅꯤꯡ ꯌꯨꯝꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯦꯡꯉꯒ ꯃꯥꯅ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤ ꯌꯨꯝꯗ ꯍꯣꯠꯅꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯗꯧꯒꯦ ꯑꯗꯨ ꯃꯥꯅ ꯍꯣꯠꯅꯖꯃꯟꯗꯨꯅ ꯉꯁꯤꯗꯤ 20% ꯌꯥꯎꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯄꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯆꯥꯎꯕꯁꯤꯅ ꯃꯥꯅ ꯄꯥꯎꯁꯤ ꯄꯤꯔꯕꯅꯤ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯗ ꯂꯩꯕꯅꯤ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯅꯤ ꯍꯥꯏꯅ ꯑꯗꯨ ꯁꯨꯝ ꯔꯦꯡꯁꯤ ꯂꯥꯎꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯁꯤ 15 ꯐꯥꯎꯕꯗꯤ ꯁꯨꯝ ꯊꯥꯖꯗ꯭ꯔꯦꯕ 15 ꯐꯥꯎꯗꯤ ꯌꯦꯡꯉꯤꯉꯩꯁꯤदा ꯃꯣꯏꯅ 20 ꯃꯈꯣꯏꯅ ꯌꯦꯡꯕꯗ 20 ꯌꯧꯔꯕꯖꯥꯠꯅꯤ ꯑꯗꯨ 20 ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦꯅ ꯄꯥꯎꯁꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯕꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯃꯤꯁꯤ ꯈꯤꯇꯪꯗꯤ ꯂꯥꯞꯄꯒꯁꯨ ꯃꯥꯅ ꯂꯥꯝꯕ ꯐꯪꯒꯅꯤ ꯈꯟꯅ ꯇꯥꯜꯂꯤꯃꯤꯅ ꯑꯩꯅꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯥꯕꯅꯤ ꯉꯝꯅꯉꯥꯏ ꯍꯣꯠꯅꯒꯅꯤ ꯃꯌꯥꯝ ꯑꯔꯩꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯏꯆꯥꯅꯕꯨ ꯐꯔꯒꯗꯤ ꯃꯥꯒꯤ ꯃꯤ ꯋꯥꯠꯂꯣꯏ ꯄꯨꯝꯅꯃꯛ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ